हाय बोलो हेलो बोलो सुनो कधी बजे ना गईसिंग कुफजम कुइदे मा हा नि चाना ना हावबो Nida Production. मैम हूँ मो बाजार थोगी पोचे खक लेगदब लेबने लेबोना थोगी अदो हजिसे मैम कर्नाटक की मोई इलेक्शन से कहीं तौर मखोन मैम मपान तारीसे मीसे मी पिथलेबनेको अद मोगी मरांग हौनरे हूँ इलेक्शन अद मोगी मरांग हौरीसी थोग अई पोचे लेरगे कोई मैं संडे मोनोगा मोबाइल कोईरुगे कौन चप फंगनेब फ्रीनी कोईरुगे हमदरगा जेंसी टीवी दवाई गई कुफजम Manong kunung sing ni ba? Guys ini. Oh, jara baik kalau. Aga. Sika hinjang na pili ka no. Apa ba jam iram ni? Ano to wa jeng ta. Kadi ba jena bu angang ni to ina nam na to. Amano. Angang ni to ina to yin tra pi don chin je. Hang ne nang sari yung jeng ne da du jeng. Jeng atai di jeng ro na ba ne. Atai sing je angang ni to ina to ya ba. Se sigi jari sari si jeng ba. मैम सिगी सारी सिना बचनी ताब सारी ngantani कनो तौरे बा अखोगी रिव्यूज तौगी दमक्तदि दम नुंगाय बने सी सारी सिंजे अतन नंगो दि खलम मर काम सिगी से बनवाया कॉटन में ना apa mau jauh deh, angannya tuh itu, tanam jauh aja. मैं हजी दुकान थोड़े अगर ताब से जोन बेरमेबको अखोई जोन ताब मानदेबको अखोई हागद मो मागने अखोई आदना नुंग कवीदनको अदना थोथोल मावेब जुबी मैम चाबद चानिंगेबने चानेजेंगे अब हंगबद लुपा 50 ताएना हाबको सिंबद चारगा टेस्ट तौर मैम हाइगे मैम हजी चाना जेंबदने जम हौरमेबनेको अब चारे अद मोनोदी चाव यादे माजी चानिंग हैनको अब हजी मो डिमार्ट मो चंगदनेबको चंगा मैम तुम जेंगे मनुंग कापा जाब्रा जादबदी खंगदेबने अदुम चंगा कापा जारम Kubro amale bada malubri ya adu matau ni nama ka jara ya andre bang kadang lau share हेलो बोलो सुनो हेलो 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 बोलो दोनों ट्विन नाम क्या है इसका नाम क्या खुशियन ओह वेरी गुड हेलो chani सेक्सीगा मरी नहीं जाओगे ऐसे में वो ना भाई जो ज़्यादा नहीं किन्हीं आप अभी चिल्ली ये पूछने लग गया ये तो
ꯁꯥꯡꯅ ꯁꯣꯝꯗꯒꯤ ꯑꯅꯛꯄꯅꯤꯅ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯄꯣꯠ ꯈꯔ ꯂꯧꯒꯗꯕꯗꯣ ꯂꯧꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯅꯕ ꯇꯧꯔꯒꯦ ꯍꯥꯏꯕꯅꯦ ꯅꯨꯡꯗꯥꯡ ꯄꯨꯡ 8ꯕꯨ ꯇꯥꯗꯤ ꯇꯧꯔꯦ ꯍꯥꯏꯕꯅꯤꯀꯣ ꯊꯣꯛꯅꯕ ꯇꯧꯔꯒꯦ ꯊꯦꯡꯉꯦ ꯍꯥꯏꯕ $2,600 kya no bane Khui đã mong hả? ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥꯔꯠꯇꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯏ ꯍꯧꯖꯤꯛ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯅꯤ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯥꯏꯕꯅꯦ ꯄꯨꯡ 8:30 ꯇꯥꯔꯗꯤ 8 ꯈꯛꯇꯪ ꯍꯦꯟꯇꯛ ꯇꯧꯔꯦ ꯍꯥꯏꯕꯀꯣ ꯊꯦꯡꯕꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯟꯅꯕ ꯇꯧꯔꯒꯦ ꯑꯣꯇꯣ ꯑꯃꯗꯤ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯕꯅꯦ ꯕꯨꯀꯤꯡ ꯇꯧꯔꯦ ꯑꯗꯣ ꯂꯥꯛꯑꯅꯦꯕ ꯊꯣꯛꯅꯕ ꯇꯧꯔꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯦ ꯃꯥꯔꯠꯇꯒꯤ ꯊꯣꯛꯂꯛꯑꯦ 미라스 해볼게. 미라스. 미라스 cinema. Manung dia kapu dia video ini manung dia kapu. Ayo na baru mesih deh. Siapa yang kayak bandar ni? Siapa yang kayak bandar ni apa? Aku ada orang bersama ya sih. Anggur nasi kamu hongan me, tangan 99 kilo. Divan. Masih divan. Ya ya. Bayar dari mana? 21st April lagi bayar. Oh, bayar lah. Kan jengwat je. ꯃꯌꯥꯝ ꯍꯜꯂꯛꯄꯁꯦ ꯐꯖꯅ ꯋꯥꯔꯦ ꯍꯨꯃꯥꯡꯅ ꯄꯤ ꯀꯥꯡꯉꯦ ꯄꯣꯠ ꯆꯩꯕꯨꯗꯤ ꯌꯥꯝ ꯂꯩꯔꯛꯇꯦ ꯍꯥꯏꯕꯅꯦ ꯑꯗꯣ ꯁꯤꯅ ꯇꯤꯁꯨ ꯄꯦꯄꯔ ꯄꯣꯔꯛꯑꯦ ꯑꯗꯩ ꯁꯤꯅ ꯃꯣꯏ ꯃꯄꯥꯒꯤ ꯐꯨꯔꯤꯠ ꯑꯃ ꯑꯗꯩ ꯄꯣꯠ ꯃꯆꯥ ꯃꯆꯥ ꯉꯥꯛꯇꯅꯤꯗ ꯑꯗꯣ ꯁꯤꯅ ꯑꯩꯅ ꯑꯩꯒꯤ ꯁꯤꯡꯖꯤꯠ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯅꯦ ꯑꯗꯣ ꯁꯤꯡꯖꯤꯠ ꯑꯃ ꯄꯣꯔꯛꯑꯦ ꯑꯁꯤꯅ ꯑꯗꯨꯝ ꯍꯥꯄꯦꯟ ꯑꯄꯥꯕ ꯑꯣꯂꯪ ꯊꯥꯅꯩ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯃꯈꯛ ꯑꯗꯩ ꯑꯁꯤꯅ ꯑꯗꯨꯝ ꯔꯨꯃꯥꯜ ꯃꯆꯥ ꯃꯆꯥ ꯑꯗꯒꯤ ꯁꯤꯅ ꯄꯣꯔꯗꯥꯡ ꯑꯗꯨꯝ ꯌꯥꯎꯔꯛꯏꯕꯅꯦꯀꯣ ꯑꯍꯦꯟꯕ ꯑꯗꯨꯝ ꯐꯖꯕꯗꯣ ꯑꯃꯨꯛꯀ ꯌꯥꯎꯔꯦ ꯂꯨꯄꯥ 200 ꯄꯤ ꯍꯥꯏꯅꯅꯦ ꯁꯤꯁꯨ ꯔꯨꯃꯥꯜꯅꯦ ꯑꯗꯩ ꯑꯁꯤꯅ ꯕꯦꯗꯁꯤꯠ ꯂꯨꯄꯥ 250 ꯄꯤ ꯍꯥꯏꯅ ꯅꯠꯇꯦ ꯁꯣꯔꯤ ꯑꯁꯤ ꯀꯩꯅꯣ ꯃꯣꯟ ꯀꯣꯚꯔꯅꯤ ꯃꯣꯟ ꯀꯣꯚꯔꯁꯦ ꯃꯔꯤꯈꯛ ꯄꯨꯔꯛꯄꯅꯦ ꯂꯨꯄꯥ 50 ꯇꯥꯏꯌꯦꯕ ꯑꯗꯣ ꯂꯨꯄꯥ 200ꯅꯤ ꯁꯤꯒ ꯑꯗꯣ ꯃꯣꯟ ꯀꯣꯚꯔ ꯃꯔꯤꯈꯛ ꯄꯣꯔꯛꯑꯦ ꯑꯗꯒꯤ ꯑꯁꯤꯅ ꯁꯤꯁꯨ ꯔꯨꯃꯥꯜ ꯃꯆꯥꯅꯤ ꯑꯗꯒꯤ ꯑꯁꯤꯁꯨ ꯕꯦꯗꯁꯤꯠꯅꯤ ꯑꯁꯤꯁꯨ ꯂꯨꯄ 250 ꯄꯤ ꯍꯥꯏꯕꯅꯦꯀꯣ ꯑꯗꯣ ꯀꯣꯇꯟꯒꯤ ꯉꯥꯛꯇꯅꯤ ꯑꯗꯣ ꯌꯥꯝ ꯍꯦꯟꯅ ꯆꯥꯎꯕ ꯑꯣꯚꯔ ꯁꯥꯏꯖ ꯅꯠꯇꯦ ꯍꯥꯏꯕꯅꯦ ꯑꯗꯒꯤ ꯑꯁꯤꯁꯨ ꯕꯦꯗꯁꯤꯠꯅꯤ ꯑꯁꯤꯁꯨ 250 ꯇꯥꯔꯦ ꯑꯗꯩ ꯑꯁꯤꯅ ꯀꯩꯅꯣ ꯐꯦꯁ ꯋꯥꯁꯅꯦ ꯍꯥꯏꯕꯅꯦ ꯑꯗꯣ ꯕꯥꯏ 1 ꯒꯦꯠ 1 ꯐ꯭ꯔꯤꯅꯦ ꯍꯥꯏꯕ ꯑꯅꯤꯈꯛ ꯑꯁꯤꯅ ꯂꯨꯄꯥ ꯀꯌꯥꯅꯣ ꯈꯪꯗꯦ ꯀꯌꯥ ꯄꯤꯔꯛꯄ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯔꯤꯁꯤꯠ ꯌꯦꯡꯗꯗꯤ ꯈꯪꯉꯔꯣꯏ ꯔꯤꯁꯤꯠꯇ ꯏꯔꯝꯃꯅꯤ ꯑꯗꯩ ꯁꯤꯅ ꯀꯩꯅꯣ ꯔꯦꯛꯁꯣꯅꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯀꯔꯤ ꯍꯥꯏꯅꯒꯦ ꯈꯪꯗꯦ ꯔꯦꯛꯁꯣꯅꯥꯒꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯦꯒ꯭ꯔꯥꯛ ꯇꯩꯅꯕ ꯑꯗꯒꯤ ꯑꯁꯤꯅ ꯒꯦꯟꯖꯤ ꯗꯕꯜ ꯄꯦꯛ ꯑꯃ ꯄꯣꯔꯛꯑꯦ 250ꯗ ꯑꯗꯒꯤ ꯑꯁꯤꯅ ꯑꯩꯅꯅꯦ ꯀꯥꯞꯁꯦ ꯀꯥꯏꯃꯟꯒꯤꯅ ꯏꯁꯇꯤꯜꯒꯤ ꯀꯥꯞ ꯑꯅꯤꯈꯛ ꯂꯩꯌꯦ ꯍꯥꯏꯕꯅꯦꯀꯣ ꯑꯁꯤ ꯑꯃꯃꯝꯗ ꯂꯨꯄꯥ 60 ꯇꯥꯏꯌꯦꯕ ꯑꯗꯣ ꯑꯅꯤꯈꯛ ꯄꯣꯔꯛꯑꯦ ꯌꯥꯝ ꯄꯣꯔꯛꯇ꯭ꯔꯦ ꯑꯗꯒꯤ ꯁꯤꯅ ꯆꯅꯥ ꯑꯉꯧꯕ ꯈꯔ ꯄꯣꯔꯛꯑꯦ ꯑꯗꯨꯅ ꯁꯒꯣꯜ ꯍꯋꯥꯏꯅꯦ ꯑꯇꯛꯄ ꯄꯣꯔꯛꯑꯦ ꯑꯗꯒꯤ ꯑꯁꯤꯅ ꯀꯩꯅꯣꯅꯤ ꯆꯅꯥ ꯄꯣꯔꯛꯑꯦ ꯑꯗꯩ ꯃꯣꯇꯣꯔ ꯑꯉꯧꯕ ꯑꯁꯤꯒ ꯃꯣꯇꯣꯔ ꯑꯁꯪꯕ ꯉꯥꯛꯇ ꯐꯪꯉꯦ ꯍꯥꯏꯕꯅꯦ ꯑꯗꯣ ꯑꯉꯧꯕꯗꯣ ꯃꯣꯅꯣꯅ ꯆꯥꯅꯤꯡꯉꯥꯏꯅ ꯑꯉꯧꯕ ꯄꯣꯔꯛꯑꯦ ꯑꯗ ꯃꯣꯁꯣꯔꯤꯁꯨ ꯈꯔ ꯄꯣꯔꯛꯑꯦ ꯑꯗꯒꯤ ꯁꯤꯅ ꯒꯦꯁꯥꯕꯤꯅꯦ ꯑꯩꯒꯤ ꯈꯣꯡ ꯍꯟꯗꯛ ꯆꯦꯈꯥꯏꯕꯅ ꯀꯩꯅꯣꯗ ꯂꯥꯛꯄꯗꯒꯤ ꯑꯗ ꯍꯧꯖꯤꯛꯅ ꯅꯨꯡꯗꯥꯡ ꯄꯨꯡ 8 ꯇꯥꯔꯕꯅꯤꯅ ꯌꯦꯔꯨꯝ ꯃꯣꯏ ꯊꯣꯡꯉꯒꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯄꯩꯁꯥꯗꯤ ꯁꯤ ꯈꯤꯇꯪ ꯂꯦꯝꯃꯤ ꯍꯥꯏꯕꯅꯦꯀꯣ ꯕꯥꯏ ꯕꯥꯏ